ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯕ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯀꯌꯥ ꯑꯃ ꯆꯜꯂꯝꯃꯤ. ꯁꯤꯡꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯄꯨꯔꯗꯨꯅ ꯁꯤꯡꯁꯤꯡ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯆꯥꯎꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯄꯨꯅꯔꯝꯃꯤ. ꯆꯥꯎꯕ, ꯅꯪꯒꯤ ꯁꯤꯡꯁꯤꯕꯨ ꯃꯄꯨꯜ 3 ꯈꯛꯇ ꯉꯥꯏꯔꯕ꯭ꯔꯣ? ꯍꯣꯏ ꯇꯥꯗ, ꯁꯤꯡꯁꯦ ꯃꯄꯨꯜ 3 ꯈꯛꯇ ꯉꯥꯏꯖꯔꯦ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯁꯤꯡ ꯃꯄꯨꯜ 3 ꯑꯁꯦ ꯑꯩ ꯂꯣꯏꯅ ꯂꯧꯕꯤꯍꯧꯔꯒꯦ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯗ ꯇꯥꯗ, ꯇꯥꯗꯅ ꯂꯣꯏ ꯂꯧꯍꯧꯒꯦ ꯍꯥꯏꯕꯁꯦ. ꯂꯧꯕꯤꯔꯣ ꯇꯥꯗ. ꯇꯥꯃꯣ, ꯉꯁꯤꯁꯨ ꯁꯤꯡ ꯆꯟꯕ ꯆꯠꯄꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯤꯅꯣꯅꯦ ꯊꯝꯕꯥꯜ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯅ ꯁꯤꯡ ꯆꯟꯕ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯔꯥ ꯍꯦꯜꯂꯣꯏꯗ꯭ꯔꯅꯦ? ꯁꯤꯡ ꯆꯟꯕꯅꯦ ꯆꯠꯀꯗꯧꯔꯤꯕꯅꯤ. ꯆꯥꯛꯇꯣ ꯈꯤꯇꯪ ꯉꯟꯅ ꯊꯣꯡꯉꯨ. ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯃꯣ, ꯑꯩ ꯆꯥꯛ ꯊꯣꯡꯖꯔꯝꯃꯒꯦ. ꯇꯥꯃꯣꯅꯦ, ꯑꯂꯨꯗ ꯈꯤꯇ ꯂꯩꯕꯤꯔꯛꯑꯣ. ꯍꯣꯏ ꯍꯣꯏ, ꯑꯩꯅꯦ ꯑꯂꯨꯗꯣ ꯂꯩꯔꯨꯔꯒꯦ. ꯅꯪꯅꯦ ꯆꯥꯛꯇꯣ ꯐꯠ ꯊꯣꯡꯉꯝꯃꯣ. ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯗꯨ ꯑꯂꯨ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯟꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯦꯟꯗ ꯃꯍꯥꯛꯀ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯥꯎ ꯊꯣꯏꯕ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ. ꯏꯇꯥꯎ ꯊꯣꯏꯕ, ꯅꯪꯗꯤ ꯎꯈꯤꯗꯕꯒ ꯀꯨꯏꯔꯦ. ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯔꯒꯦꯅꯦ? ꯑꯩꯅ ꯅꯪ ꯎꯔꯛꯇ꯭ꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ. ꯏꯇꯥꯎ, ꯑꯩꯗꯤ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯦ. ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ. ꯍꯧꯖꯤꯛꯇꯤ ꯏꯇꯥꯎ ꯁꯨꯅꯤꯡꯉꯥꯏ ꯅꯣꯝꯅꯤꯡꯉꯥꯏꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗ. ꯑꯗꯣ ꯏꯇꯥꯎꯗꯤ ꯍꯧꯖꯤꯛꯄꯨ ꯀꯔꯤꯕꯨ ꯍꯣꯠꯅꯕꯤꯔꯤꯒꯦ? ꯏꯇꯥꯎ, ꯑꯩꯗꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯤꯗ ꯈꯔ ꯌꯣꯟꯖꯔꯤ ꯏꯇꯥꯎ. ꯏꯇꯥꯎ, ꯁꯤꯡ ꯆꯟꯕꯁꯤꯕꯨ ꯀꯥꯟꯕꯨ ꯀꯥꯟꯅꯕ꯭ꯔꯅꯦ? ꯏꯇꯥꯎ, ꯈꯔꯗꯤ ꯑꯗꯨꯃꯛ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ. ꯆꯥꯕ ꯊꯛꯄ ꯐꯥꯎꯕꯗꯤ ꯋꯥꯠꯇꯅ ꯑꯗꯨꯃꯛ ꯀꯣꯟꯅꯩ ꯏꯇꯥꯎ. ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩꯁꯨꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯅꯣꯝꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯏꯇꯥꯎꯒꯤ ꯇꯨꯡꯗꯏꯟꯅꯔꯛꯂꯒ ꯁꯤꯡ ꯆꯟꯕ ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯖꯒꯦ. ꯌꯥꯒꯗ꯭ꯔꯣ ꯏꯇꯥꯎ? ꯏꯇꯥꯎ ꯊꯣꯏꯕ, ꯀꯔꯤ ꯇꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯏꯇꯥꯎꯅꯕꯨ ꯇꯟꯗ꯭ꯔꯕꯗꯤꯅꯦ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯄꯨꯟꯅ ꯁꯤꯡ ꯆꯟꯃꯤꯟꯅꯔꯒꯅꯦ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯟꯅꯔꯒ ꯂꯣꯏꯔꯦ. ꯍꯣꯏ ꯏꯇꯥꯎ. ꯑꯗꯣ ꯏꯇꯥꯎ, ꯉꯁꯤꯗꯤ ꯏꯇꯥꯎ ꯁꯤꯡ ꯆꯟꯕ ꯆꯠꯂꯣꯏꯗ꯭ꯔꯣ? ꯏꯇꯥꯎ, ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ. ꯑꯩꯁꯦ ꯑꯂꯨ ꯈꯤꯇ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯄꯅꯤ. ꯑꯗꯣ ꯏꯇꯥꯎ, ꯅꯪꯁꯨ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯣ. ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ. ꯍꯣꯏ ꯏꯇꯥꯎ, ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯆꯠꯃꯤꯟꯅꯔꯁꯤ. ꯑꯗꯨꯗꯤ ꯏꯇꯥꯎꯁꯨ ꯑꯂꯨ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ ꯂꯩꯕꯤꯔꯨꯔꯣ. ꯑꯩꯁꯨꯅꯦ ꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯆꯥꯊꯣꯛꯂꯒꯅꯦ ꯁꯤꯡꯖꯪ ꯑꯃ ꯄꯨꯔꯒꯅꯦ ꯏꯇꯥꯎꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ. ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯂꯨꯗꯣ ꯑꯃꯨꯛꯇ ꯂꯩꯔꯨꯈꯤꯒꯦ. ꯑꯩꯈꯣꯏ ꯅꯨꯄꯤꯅꯅꯦ ꯑꯩ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅꯅꯦ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ. ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ. ꯈꯨꯔꯥ, ꯑꯂꯨꯗꯣ ꯀꯤꯂꯣ ꯑꯃꯇ ꯂꯧꯖꯒꯦ. ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯥꯎꯕ. ꯑꯗꯣ ꯏꯕꯨꯡꯉꯣ ꯆꯥꯎꯕ, ꯅꯪꯕꯨ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯦ ꯍꯥꯏꯕ ꯇꯥꯏꯅꯦ. ꯑꯗꯣ ꯅꯪꯒꯤ ꯁꯤꯡꯗꯣ ꯈꯨꯔꯥꯁꯨ ꯗꯨꯀꯥꯟ ꯑꯁꯤꯗ ꯈꯤꯇ ꯊꯝꯗꯨꯅ ꯌꯣꯟꯒꯦꯗꯅ. ꯈꯨꯔꯥꯗꯁꯨ ꯈꯔ ꯍꯣꯡꯅ ꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯍꯣꯏ ꯌꯥꯅꯤꯌꯦ ꯈꯨꯔꯥ. ꯈꯨꯔꯥꯒꯤꯗꯤ ꯌꯣꯟꯅꯕ ꯑꯣꯏꯕꯅꯤꯅ ꯈꯔ ꯇꯥꯅ ꯄꯤꯔꯒ ꯂꯣꯏꯔꯦ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯆꯥꯎꯕ. ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯈꯨꯔꯥꯒꯤ ꯁꯤꯡ ꯑꯗꯣ ꯄꯤꯔꯣꯀꯣ. ꯈꯨꯔꯥꯁꯨꯅꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯌꯣꯟꯕ ꯍꯧꯔꯒꯦ. ꯐꯔꯦ, ꯅꯪꯒꯤ ꯑꯂꯨꯗꯣ ꯈꯨꯔꯥ ꯑꯣꯜꯂꯛꯂꯒꯦ. ꯏꯇꯥꯎ ꯊꯣꯏꯕꯧ, ꯇꯥꯕ꯭ꯔꯣ ꯏꯇꯥꯎ? ꯁꯤꯡ ꯆꯟꯕ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ. ꯑꯣ ꯇꯥꯔꯦ ꯏꯇꯥꯎ. ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ. ꯀꯔꯤꯅꯣ ꯏꯇꯥꯎ, ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯤꯗꯨꯕꯨ? ꯉꯁꯥꯏꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯏꯇꯥꯎ? ꯏꯇꯥꯎ, ꯆꯥꯛ ꯇꯣꯛꯄꯒ ꯏꯇꯥꯎ ꯉꯥꯏꯕ ꯑꯣꯏꯅ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯕꯅꯤ. ꯃꯗꯨꯗ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔ ꯃꯥꯜꯂꯦ. ꯐꯔꯦꯁꯦ ꯏꯇꯥꯎ, ꯄꯨꯡꯁꯨ ꯌꯧꯈ꯭ꯔꯦ. ꯆꯠꯅꯕ ꯇꯧꯔꯁꯤ.
ꯏꯇꯥꯎ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯏꯇꯥꯎꯁꯨ ꯑꯍꯥꯟꯕꯒ ꯑꯣꯏꯔꯕꯅꯤꯅ ꯋꯥꯕꯅ ꯂꯩꯔꯝꯃꯅꯤ ꯁꯤꯡꯁꯤꯡ ꯑꯁꯤꯁꯨ ꯌꯣꯟꯕ ꯅꯪꯍꯧꯗꯕ ꯇꯥꯔꯦ ꯍꯣꯏ ꯏꯇꯥꯎ ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯣꯏꯁꯟꯅꯤꯡꯉꯕꯅꯤ ꯑꯗꯨꯗ ꯏꯇꯥꯎꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯗꯨꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ ꯁꯤꯡꯁꯤꯡ ꯑꯁꯦ ꯀꯩꯊꯦꯜ ꯃꯆꯥꯗꯅꯦ ꯑꯃꯨꯛꯇ ꯌꯣꯜꯍꯧꯅꯕ ꯇꯧꯁꯤ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯁꯤ ꯏꯇꯥꯎ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 250 ꯀꯛꯄꯤꯔꯤꯕꯁꯦ ꯁꯤꯡꯗꯨꯗꯤ ꯂꯨꯄꯥ 400 ꯁꯤꯠꯈꯤꯕꯗꯥꯏꯅꯦ ꯏꯇꯥꯎꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯁꯤꯡ ꯆꯟꯕ ꯃꯇꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗꯤ ꯑꯗꯨꯅ ꯏꯇꯥꯎ ꯂꯨꯄꯥ 250ꯗꯣ ꯄꯥꯏꯔꯣ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯑꯍꯥꯟꯕ ꯁꯤꯡ ꯆꯟꯕ ꯍꯩꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯆꯜꯂꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯗ ꯐꯪꯂꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯏꯇꯥꯎꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯆꯥꯎꯕ ꯃꯗꯨꯗꯤ ꯏꯇꯥꯎ ꯆꯥꯎꯕꯅꯅꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗꯅꯦ ꯑꯩꯁꯨ ꯑꯗꯨꯃꯛ ꯂꯧꯕꯒꯤ ꯋꯥꯅꯤ ꯏꯇꯥꯎꯅꯅꯦ ꯈꯔ ꯈꯛꯄꯤꯔꯛꯑꯝꯃꯕꯗꯤꯅꯦ ꯈꯔꯗꯣ ꯑꯗꯨꯝ ꯂꯧꯔꯒ ꯑꯩꯁꯨ ꯇꯣꯂꯝꯒꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯊꯣꯏꯕꯅꯅꯦ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩ ꯂꯨꯄꯥ 250ꯁꯦ ꯈꯛꯇ ꯂꯧꯔꯒꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯤꯡ ꯆꯟꯕ ꯑꯁꯤ ꯐꯖꯅ ꯍꯩꯔꯕꯅꯤꯅ ꯏꯊꯟꯗ ꯆꯟꯕ ꯉꯝꯂꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯆꯥꯎꯕꯕꯨ ꯑꯩꯅ ꯁꯥ ꯀꯩ ꯌꯥꯝꯅ ꯂꯩꯕ ꯆꯤꯡ ꯑꯃꯗ ꯄꯨꯁꯟꯗꯨꯅ ꯁꯥ ꯀꯩꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯈ꯭ꯔꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯤꯡ ꯆꯟꯕ ꯑꯁꯤ ꯏꯊꯟꯗ ꯆꯜꯂꯅꯤ ꯁꯤꯡ ꯌꯣꯜꯂꯛꯄꯒꯤ ꯁꯤꯟꯐꯝ ꯑꯗꯨꯁꯨ ꯑꯩ ꯏꯊꯟꯇꯒꯤ ꯉꯥꯛꯇ ꯑꯣꯏꯔꯅꯤ ꯀꯥꯟꯅꯗꯦ ꯉꯁꯤꯃꯛ ꯍꯦꯛꯇ ꯑꯩ ꯏꯇꯥꯎ ꯆꯥꯎꯕ ꯑꯗꯣ ꯁꯥ ꯀꯩ ꯌꯥꯝꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯛꯇ ꯄꯨꯁꯜꯂꯒꯦ ꯏꯇꯥꯎ ꯆꯥꯎꯕ ꯉꯁꯤꯗꯤ ꯊꯪꯅꯕ ꯈꯨꯟꯒꯤ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯑꯣꯏꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯔꯁꯤ ꯃꯗꯨꯗ ꯎ ꯐꯖ ꯐꯖꯕ ꯌꯥꯝꯅ ꯍꯧꯋꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯗꯨꯗꯤ ꯍꯦꯛꯇ ꯁꯤꯡ ꯆꯠꯂꯨꯔꯁꯤ ꯏꯇꯥꯎ ꯊꯪꯅꯕ ꯈꯨꯟꯒꯤ ꯆꯤꯡꯁꯥꯡ ꯑꯗꯨꯗꯤ ꯁꯥ ꯀꯩ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯃꯗꯨꯗꯕꯨ ꯀꯃꯥꯏꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯗꯣꯏꯅꯣ ꯏꯇꯥꯎ ꯆꯥꯎꯕ ꯅꯪ ꯁꯤꯃ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯔꯥꯏꯗꯒꯤ ꯁꯥ ꯀꯩꯅꯣ ꯃꯤ ꯐꯥꯎꯕ ꯂꯩꯐꯝ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯏꯇꯥꯎꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯗꯨꯕꯨ ꯀꯔꯥꯏꯗꯒꯤ ꯁꯥ ꯀꯩꯅꯣꯕ ꯏꯇꯥꯎ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯅꯤ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯃꯤ ꯑꯃꯠꯇ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯗꯨꯗꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯡ ꯆꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯑꯩꯗꯤꯅꯦ ꯏꯇꯥꯎ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯇꯥꯎ ꯅꯪ ꯀꯤꯔꯒꯅ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯥꯡ ꯑꯁꯤꯗꯤꯅꯦ ꯁꯤꯡ ꯐꯖꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯅꯤ ꯏꯇꯥꯎ ꯀꯤꯔꯒꯅꯅꯦ ꯏꯇꯥꯎ ꯂꯩꯕꯤꯍꯧꯔꯣ ꯐꯔꯦꯁꯤ ꯏꯇꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯏꯇꯥꯎꯅ ꯀꯤꯗ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯀꯤꯔꯒ ꯂꯩꯍꯧꯗꯣꯏꯅꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯏꯇꯥꯎ ꯆꯥꯎꯕ ꯑꯩꯒꯤ ꯄꯨꯛꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯈꯣꯡ ꯑꯃꯨꯛꯇ ꯍꯥꯝꯂꯨꯈꯤꯒꯦ ꯀꯔꯤꯅꯣ ꯏꯇꯥꯎ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯥꯝꯂ ꯀꯩꯗꯧꯔꯒꯦ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯨꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯑꯁ꯭ꯋꯥꯏꯗ ꯎ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯥꯝꯃꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯩ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯌꯥꯝꯅ ꯍꯩꯅꯗꯦꯕ ꯃꯤ ꯂꯩꯔꯒ ꯈꯣꯡ ꯍꯥꯝꯕꯁꯦ ꯑꯩꯅꯦ ꯑꯁ꯭ꯋꯥꯏꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯑꯃꯨꯛꯇ ꯍꯥꯝꯂꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯐꯠ ꯐꯠ ꯂꯥꯛꯀꯦ ꯏꯇꯥꯎꯅꯦ ꯁꯤꯡ ꯆꯟꯕ ꯍꯧꯔꯝꯃꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯒ ꯅꯪ ꯍꯥꯝꯇꯣꯛꯎꯔꯣ ꯍꯩꯁ ꯃꯁꯤꯗꯤ ꯀꯩꯖꯥꯎꯅꯤꯅ
ꯑꯩꯕꯨ ꯃꯥꯅ ꯆꯥꯈꯤꯕ ꯇꯥꯔꯦ ꯑꯩ ꯊꯋꯥꯏ ꯍꯤꯡꯍꯧꯅꯕ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯤꯡꯖꯪ ꯑꯗꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯊꯣꯏꯕꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯒꯤ ꯃꯀꯩ ꯇꯝꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯀꯩꯖꯥꯎ ꯑꯗꯨꯅ ꯁꯨꯝ ꯃꯅꯥꯛ ꯑꯗꯨꯗ ꯅꯛꯁꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯖꯥꯎ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯈꯣꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯀꯩꯖꯥꯎ ꯑꯗꯨꯅ ꯊꯣꯏꯕꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯕꯨ ꯀꯥꯟꯅꯗꯦ ꯑꯩ ꯁꯤꯡ ꯆꯟꯕꯒ ꯂꯥꯏꯔꯤ ꯑꯃꯨꯛꯇ ꯑꯁ꯭ꯋꯥꯏꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯈꯤꯒꯦ ꯍꯩꯁ ꯃꯁꯤꯗꯤ ꯀꯩꯖꯥꯎꯅꯤꯅ ꯃꯥꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤꯕ ꯑꯁꯤꯗꯤ ꯏꯇꯥꯎ ꯊꯣꯏꯕꯅꯤꯅ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯊꯋꯥꯏ ꯍꯤꯡꯍꯧꯅꯕ ꯑꯃꯨꯛꯇ ꯆꯦꯜꯍꯧꯈꯤꯒꯦ ꯑꯁꯨꯝꯅ ꯀꯩꯖꯥꯎ ꯑꯗꯨꯅ ꯊꯣꯏꯕꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ